Connect News Media Tabiriba Singbu Taramna Okchari. Kolkata gi Salt Lake Stadium da December 13 da pangthokkiba World gi Greatest Footballer Lionel Messi gi football program gi Chief Organiser Satadru da Tabu Police na Fakhre program pangthokkiba stadium da chauna thokkiba charangnaba adugi matungda khongthang asi lauki Masidagi Argentina gi World Cup winning captain Lionel Messi stadium thadoktuna apiba matamgi mamangda chatpataki Satadru Dattabu program asigi mismanagement gi maralda Kolkata airport tagi phaki mahak Messi amadi mahaki loinaba singbu Hyderabad ta chatkhinaba thindokpa chalami West Bengal gi Director General of Police Rajiv Kumar na maral leiba singi mayokta akanba dandi pinanaba assurance piduna hai case asigi investigation toguni mahak na masisu hai audience singbu ticket ki paisa organizer na handokadabani natrabadi legal action logani December 13 da Kolkata pumba Messi bu welcome tawbada lumnarami adubu matam asum hokibada sin adu onaki Salt Lake Stadium da Messi gi damak chawna Irang thoki lupa lising kaya khars tawnaduna ticket leibagi mataida Messi gi fan kaya makhoi gi favorite player bu uba phangnakhide Messi na schedule time gi mamangda field thadoktuna chatki Masidagi Messi gi fencing na saunaki amadi mahaku welcome gi damak decorate toramba stadium asi lanfam do onthokki stadium da bottle sing langsilaki chauki sing paiki amadi fencing gi gate thugaiduna masing yamlaba mi sing field da nampu de sensilaki stadium da mai sohoki police na lathi charge tauki adubu situation asi control tobangam khide security personnel singchu upai leitaba matau uki Kolkata gi Salt Lake Stadium da Messi gi fan lising kayana makhoi gi favorite player Messi bu ubada haraubana mapan nai khide fencing na masi khalame madudi makhoi gi favorite football icon bu nagna matam sangna yengba phangani adubu fencing gi harauba si matam sangna leikhide minute 10 dagi sutenba matam stadium da leram laga chatkibada Messi gi fencing mahaku mapung phana yengba phangnakhide masigi maramdagi stadium da laknakiba mi singi harauba du ikhang kangaudana asawba da onthokki event asigi ticket ki rate lupa lising manga dagi lising kun manga fawba oirami asuk yamba paisa asi tinglaba fawba fans kaya football legend bu mayek sengna uba phangnakhide masigi maramdagi fans singi temper atia yaunaki Stadium da Messi ga loinana masing yamlaba security guards official sing amadi atopa guest sing ga loinana chatminabana fan sing na mahakpu stand dagi phajana uba phangkhide masidagi mahaki fan sing da hengan narakpa asaw babu yengduna organizers na Messi bu mafam asidagi khudakta puthokpa taki Messi stadium dagi mapanda chatkibada fan sing amuk hena saunaki amadi poster hoardings yakhai thugai ki bottle sing langsin ki amadi stadium gi manungda protest tawnaki thaudo asida West Bengal gi CM Mamata Banerjee na tweet tawduna nungnang ba phungdokhi mahakna tweet asida Messi da amadi sports lovers sing loinana mahaki fans sing da thaudo asigi da mangak pinaba haijaki Mamata Banerjee na thaudo asigi investigation gi da high level inquiry committee ama semna na basu announce tawki Committee asina thaudo asigi detail inquiry tawnanaba responsibility fix tawnanaba amadi future da asigumba thaudo asi amuhanna thokpa thingnanaba prevent measures sing recommend tawnanaba haiki world gi greatest footballer sing gi list yauriba Lionel Messi sahi 13 gi matungda god tour to India visit talagli maki visit ki ahan bathunglakhiba mafam Kolkata da Irang thokhiba sigi mataida Messi gi India visit ki schedule makha chathari Kolkata gi matungda December 13 da Hyderabad ta thungki masigi matungda December 13 da Messi Mumbai da satkani December 13 gi nungthil pung 3:30 da Bebron Stadium da Messi gi welcome tawgani numidang wai celebrity football match sanagani numidang pung 5 da Wankhede Stadium da special program thamli program asida charity fashion show Argentina ki 2022 World Cup kamari leinaba memorable oiba potlam singi auction amadi Luis Suarez ki luching makhada Spanish musical evening su yauri event asida Shahrukh Khan amadi Sachin Tendulkar su yaugani adudagi Lionel Messi December 15 da New Delhi da chatkani Messi PM Narendra Modi ga thengnagani numit asigi nungthil pung 1:30 da Arun Jaitley Stadium da pangthokadaba program da saruk yagani
असुमना कोलकाता सोल लेक स्टेडियम की थौदो असिना फुटबॉल लवर सिंह दमक अचौबा सेटबैक अमा ओहेली स्टेडियम असिदा पेले अमदी मराडोना न चिंबा पृथ्वी की फुटबॉल लीजेंड कया लागलमले अदुबु मेसी लाकपदा थोकलिबा थौदो असिगुमना थोखिदे मसी कोलकाता की सोल लेक स्टेडियम की इतिहास ता कावबंगमलरदबा चैप्टर अमा ओइना लेहौरगनी वीडियो सिदा ngasi gi di matang soi fawbadang thagasari